lamdam asigi tangdu leitaba tapna hanjinba hek hobaga irang thoknaba sinba kangbu amasu leitaba nate langi waroi khulaina purakpa yaroi wari sanaraga purakadabani haina lamlai asigi MLA case Ibomcha na fongdokre wafam asi all Manipur working journalist union amjuna silaga pangthokiba Manipur press club linkhatkibagi yangkai matoi suba mapo kumon tawramda mahangna fongdokhibani kumon tawram aduga mari lainana mahangna hai democracy chatpa leibak amada media haibasina miyamgi wakalon sagatpagi achoba medium ama oiri kumjali singani kolhumdoi mi ahumdagi horakiba irang asina maram moiraga lamdam asida leiriba mipum khudingmakta achoba chaitheng ama piri Manipur gi hauzik oiriba phibam asida media na lauriba thodang asi araiba nate kumjali singani kunmanga gi February 13 dagi status sida thamlakiba president's rule asi lakliba February 13 da chahi ama mapung pharagani president's rule manungda miyamgi penba pendaba kayama leiramgani adubu government of India na status sida tangdulai taba puraktuna furup khudingmak ki mihut yawba popular government ama athubada semnaba thaurang tori mai hauna chaklamba Manipur ngasiri tapna tangdulai tabagi maikeida chongsilakli marak sida kanagumba kharana assembly dissolve tawraga anobo mikhalama pangthokpana hena phagani hairi aduba assembly hek dissolve tawkibada ECI na anobo mikhalama karamba matamda leplakadagi haiba kanana su haiba gamloi President's rule haibasi Indian Constitution ki Article 355, 356 ki makada state langakna government affairs, law and order amadi langak ki tongan function sing ningthina chalaiba ngamlaktraba matamda thamlakpani masida MLA masing suba sudabaga mari amata leinade MLA masing sure haiduna su law and order kaithara kadaba leirabadi popular government leibagi wahanthok leiroi Manipur gi development pumna mak center na yamna kumna yengshile maramaduna aikoi masel nungaina daba sauna ba amadi laman kumningbagi wakalon leiragasu pungning phathaduna tangdulai taba Manipur amagi damak junction minarasi lamdam asida tangdulai taba purake hairabadi lamdam asida khundariba phurup khudingmak punna achetpa firep ama lawminaba changi peace process asida kurau thangliba safu khudingmak miyamna nathaiduna chatpa mathautai malemda lan taunadaba mafam leite adubu lana mangjaba purakpa natana kanabadi amata puraktri achum aran yengnadrabasu pumnamak kauthoknaraga amata oiba Manipur amagi wakalon sagatminarasi haina mahangna makha takhi hujikti political gi khenaba dharma gi khenaba lanai gi nungsinadaba sauningba laman khumningba purang se thadu kanda political gi party de yauribo praja singsu akhoi ne yauribo political party gi interest se moi gi leader du na hara agadi hata tauni hebsi leader du mo hara di tauni hebsi tu akanda praja singi oibo ware pam lawraga peace la huna peace la kana bo gi thabuk se tawbiba ai gi leader na hara su haire waduna peace for koto khudung charwe khallagadi indaba praja gi oibo ware pam ana sakti punmak se praja gi khutta leibi madugumba akoi gi phirep ama lawbu gi tangai phade habise tangai phadaba leire aibise ai thamjaninge ana masigumba phire ama lawr kanda peace to la horgadi akoi gi pungning da thamoida chak thilliba akoi na seida akoi gi nungsiraba akoi iri chasing mayum mai chak thokina relief camp da leiriba mayam na IDP aina khangariba sing mayum da hanba free movement yaba khotpa kaidoba unamakse aina khanjabadadi peace laaba peace ko hanjilagadi loina magyarakani aibisi ai gi thajabani Tauramaduga mari lainana asingzamai esigi MLA YKM chan hai lamdam asida thokliba irang asi tapna tangdulai taba phibam amada changsilakli adubu mara chetpa tangdulai taba Manipur ama ohenabagi damak civil society organization amadi maira paibi imaivel singna dialogue lomda changsilakli ba asi yamna laibak phaba amani haina lawi ngarang ayuk saiton da thokiba bom pokai bagi thodok adu yamna thamoi sokningai oiba thodok amani lamdam asida tangdulai taba hanjinba hek haurakpaga santi pamdaba mioi khujo kharana thugaina ba leptana hotnari haibasi aikoi khangminasi aranbada yumpham oiraga warep lawroisi Manipur gi tangdulai taba hanjil hanbada aikoi pumna maki thodang lei manaba thodang asi media gi chilinau singna sulaubiu haina mahangna appeal tawki santi truth dialogue santi porpana taba atopa lambi leki asi Manipur gi CSO singna initiate to bina
ꯑꯩꯈꯣꯏꯒꯤ ꯗꯤꯁꯀꯣꯁꯀꯨꯝꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯖꯒꯥꯗ ꯆꯠꯇꯅ ꯑꯩꯈꯣꯏ ꯃꯦꯔꯥ ꯕꯥꯏꯕꯤꯁꯤꯡ ꯀ꯭ꯂꯕꯁꯤꯡ ꯋꯥꯔꯤ ꯁꯥꯕ ꯍꯧꯈꯤꯕꯁꯤ ꯑꯩ ꯇꯁꯦꯡꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯩ ꯐꯣꯛꯁꯀꯤ ꯑꯗꯨꯒꯨꯝꯕ ꯅꯣꯡꯃꯒꯤꯔ ꯅꯤꯅꯤꯒꯤꯔ ꯑꯃ ꯍꯧꯔꯦ ꯗꯦꯟ ꯀꯣꯔꯀꯣꯃꯤꯒꯤꯁꯨ ꯆꯞ ꯃꯥꯟꯅꯅ ꯑꯩꯈꯣꯏꯒꯤ ꯀꯨꯀꯤꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯏꯝꯐꯥꯜꯗ ꯚꯦꯂꯤꯗ ꯂꯥꯛꯄꯗ ꯀꯩꯁꯨ ꯑꯀꯥꯏꯕ ꯂꯩꯔꯔꯣꯏ ꯍꯥꯏꯅ ꯂꯥꯎꯊꯣꯛꯄꯤꯔꯤꯗꯨ ꯃꯗꯨ ꯁꯥꯟꯇꯤ ꯑꯣꯏꯅ ꯆꯪꯁꯤꯟꯕꯒꯤ ꯑꯆꯧꯕ ꯈꯣꯡꯊꯥꯡ ꯑꯃꯅꯤ ꯊꯝꯖꯒꯦ ꯑꯦꯠ ꯗ ꯁꯦꯝ ꯇꯥꯏꯝ ꯑꯩꯈꯣꯏꯒꯤ ꯑꯃꯨꯛꯄꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯁꯨ ꯑꯩꯈꯣꯏ ꯂꯣꯏꯖꯤꯜ ꯂꯣꯌꯥ ꯆꯠꯅ ꯑꯩꯈꯣꯏꯒꯤ ꯁꯥꯟꯇꯤꯒꯤ ꯄꯥꯎꯖꯦꯜ ꯄꯤꯕ ꯍꯧꯔꯦꯅ ꯊꯥꯖꯩ ꯃꯁꯤ ꯃꯅꯤꯄꯨꯔꯒꯤ CSOꯁꯤꯡꯅ ꯂꯧꯈꯠꯂꯛꯏꯕ ꯁ꯭ꯇꯦꯞꯁꯤ ꯏꯅꯤꯁꯤꯌꯦꯇꯤꯚꯁꯤ ꯁꯥꯟꯇꯤ ꯊꯨꯅ ꯍꯟꯖꯤꯜꯂꯛꯄꯒꯤ ꯑꯗꯨꯒꯨꯝꯕ ꯁ꯭ꯇꯦꯞ ꯑꯃꯅꯤ ꯍꯥꯏꯅ ꯑꯩ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ खितंग पीसफुल एटमोस्फियर अमा लागादा बुम पुखाइबा नोंगै कापसमगा हेक तौरिसि मसि करम्बा एजेंसी गा यावरबजानो सिनि एकोइगी शांति पोरकनाबा सानाबा कना कना यावरगे सि कोइ पुन्ना खंगमिनबगी मतमदो ओइ ओइरा आइबसि मै थुमजगे रिमसना करिगुम्बा अमा हेक्ता हाइनरगा मदु मतम तौरगा कोइगी यामना सिजनबा वाना लौवा डिसिजन जि अरानबा डिसिजन ओइगनि अदुना मरम ओइरकांदा Manipur Santi Laknava Honavada, Kuikuduki Daitale. Thauram aduda Singzamai ACG MLA Waikem Chan, Lamlai ACG MLA Case Ibomcha, Pachwe ACG MLA Sapam Kunjakeshwar, IPR gi Director NG Uttam, Amjugi President Asem Bhakta, EGM gi President Kogendro Komdram, na Dice Member Singoina Saruyaki. Thauram gi Sarugamo oina Amjugi Chahi gi Diary Amadi Calendar Su Pongdoki.